ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯔꯇꯟ ꯑꯃꯗꯤ ꯂꯩꯃꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯃꯤ ꯂꯩꯕꯒꯤ ꯋꯥ ꯉꯥꯡꯕ ꯌꯥꯗꯅ ꯂꯩꯔꯝꯕ ꯊꯥꯗꯣꯏꯗꯣ ꯍꯧꯖꯤꯛꯇꯤ ꯃꯤꯁꯤꯡꯗꯨꯁꯨ ꯆꯠꯈ꯭ꯔꯕꯗ ꯃꯃꯥꯗ ꯏꯁꯧ ꯍꯧꯔꯛꯏ꯫ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯌꯥ ꯐꯔꯤꯁꯤꯕꯣ? ꯍꯥꯏ ꯀꯔꯤꯅꯣ? ꯀꯔꯤ ꯍꯣꯌꯥ ꯐꯔꯒꯦ ꯑꯩꯅ? ꯅꯠꯇꯦ ꯑꯩꯒꯤ ꯋꯥ ꯁꯨꯝꯇ ꯇꯥꯗꯅ ꯏꯃꯥꯅ ꯇꯧꯕꯤꯔꯤꯁꯦ ꯆꯨꯝꯃꯤ ꯈꯜꯂꯤꯔꯣ? ꯍꯩꯃꯥ ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ ꯅꯨꯄꯥꯗꯨꯗ ꯑꯩꯕꯨ ꯀꯃꯥꯏꯅ ꯂꯩꯌꯣ ꯍꯥꯏꯅꯣ? ꯕꯦꯝꯃ 이마 ꯅꯪꯉꯣꯟꯗ ꯈꯛ ꯐꯣꯔꯁ ꯇꯧꯔꯣꯏ. ꯌꯦꯡꯉꯣꯏ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯅꯨꯄꯥꯗꯨ ꯎꯅꯔꯒ ꯌꯦꯡꯊꯣꯛ. ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇ ꯌꯥꯝ ꯋꯥꯅ ꯂꯩꯈꯤꯕ ꯃꯇꯝꯗ ꯅꯅꯦ ꯂꯩꯃꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯈꯤ. ꯅꯪꯒꯤ ꯁ꯭ꯀꯨꯜ ꯐꯤ ꯊꯤꯅꯕ ꯁꯦꯜ ꯂꯩꯇꯗꯅ ꯅꯅꯦꯅꯅꯦ ꯆꯍꯤ 3ꯒꯤ ꯅꯪꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯗꯃꯤꯁꯟ ꯐꯤ ꯄꯨꯝꯕ ꯂꯣꯏꯅ ꯃꯈꯣꯏꯅ ꯇꯧꯕꯤꯔꯛꯈꯤꯕꯅꯤ. ꯏꯃꯥ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯕꯨ ꯃꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯍꯥꯏꯕ ꯌꯥꯔꯒ ꯂꯩꯗꯧꯔꯤꯕ꯭ꯔꯣ? ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯁꯨ ꯀꯩꯝꯇ ꯈꯪꯕꯤꯗꯕ. ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ. ꯆꯨꯅꯟꯗꯤꯁꯨ ꯇꯨꯃꯤꯟ ꯃꯆꯥꯅꯨꯄꯤꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯏ. ꯁꯣꯝꯗ ꯀꯣꯂꯦꯖꯇꯅꯤ. ꯅꯨꯄꯤ ꯈꯔ ꯅꯣꯛꯈꯦꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯊꯥꯗꯣꯏꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ. ꯌꯥꯎꯔꯛꯇꯦꯕꯣ ꯉꯁꯤꯗꯤ. ꯃꯨꯟꯅꯝꯇ ꯌꯦꯡꯉꯨꯗ ꯅꯣꯏꯕꯣ. ꯃꯨꯟꯅꯅ ꯌꯦꯡꯉꯤꯁꯦ ꯌꯥꯎꯔꯛꯇꯦꯃꯤ. ꯅꯨꯄꯤꯁꯤꯡꯗꯨ ꯃꯣꯏꯒꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄꯗ ꯃꯣꯏꯅ ꯍꯥꯟꯅ ꯀꯧꯁꯤꯜꯂꯤ. ꯃꯦꯝ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯗꯣꯏꯔꯣ? ꯅꯦꯟꯁꯤꯗ. ꯅꯣꯏ ꯌꯥꯎꯔꯣꯏꯗ꯭ꯔꯣ? ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯃꯣꯏ ꯑꯅꯤꯗꯤ ꯀ꯭ꯂꯥꯁ ꯂꯩꯔꯝꯃꯣꯏ. ꯂꯩꯔꯁꯨ ꯌꯥꯎꯅꯤꯡꯂꯝꯒꯗꯧ ꯃꯥꯟꯗꯦ. ꯑꯦ ꯀꯩꯒꯤ ꯌꯥꯎꯅꯤꯡꯉꯣꯏꯗꯣꯏꯕ? ꯃꯔꯝ ꯂꯩ. ꯑꯗꯨꯕꯨꯕ ꯀꯩ ꯃꯔꯝꯅꯣ? ꯈꯥꯒꯦꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ. ꯂꯥꯎ ꯆꯪꯉꯁꯤ. ꯃꯥꯡ ꯊꯥꯗꯨꯅ ꯈꯥꯒꯦꯝꯕ ꯆꯠꯈꯤ. ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤꯅ? ꯈꯥꯒꯦꯝꯕꯁꯦ ꯃꯥꯏꯊꯣꯡ ꯏꯁꯨꯛ ꯁꯨꯛꯂꯨꯏ. ꯀꯩꯗꯧꯅꯕ ꯌꯥꯎꯒꯦ ꯅꯣꯏ? ꯇꯧꯁꯤꯟꯅꯩꯕ ꯂꯥꯛꯎ ꯃꯥꯏ ꯋꯥꯒ ꯇꯣꯛꯁꯤ. ꯂꯤꯌꯣꯟꯅ ꯍꯥꯏꯔꯛꯄꯅꯤ. ꯃꯌꯥꯝꯗꯨ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯆꯪꯅꯈꯤꯔꯝꯃꯤ. ꯈꯥꯒꯦꯝꯕꯗꯤ ꯇꯨꯃꯤꯟ ꯀ꯭ꯂꯥꯁꯇꯨ ꯌꯥꯎꯐꯝ ꯈꯪꯗ ꯊꯣꯛꯂꯛꯇꯨꯅ ꯃꯁꯤꯃꯗ ꯐꯝꯗꯨꯅ ꯂꯩ. ꯔꯇꯟꯒ ꯂꯩꯃꯒꯗꯨ ꯐꯝꯗꯨꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗꯅꯤ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯄꯒꯤ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯈꯤꯕꯗꯨ. ꯃꯤꯅꯠ ꯈꯔ ꯂꯩꯔꯒ ꯃꯆꯥꯅꯨꯄꯥꯗꯨ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ. ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ? ꯄꯥꯝꯍꯩꯕꯗꯨ ꯑꯗꯨꯃꯛ ꯄꯥꯈꯨꯝ ꯄꯤꯔꯛꯏ. ꯁꯤꯗ ꯂꯥꯛꯑꯣ ꯏꯃꯥ ꯋꯥꯔꯤ ꯑꯃꯇ ꯇꯝꯒꯦ. ꯃꯃꯥꯒꯤ ꯋꯥꯔꯤꯗꯨ ꯄꯥꯝꯍꯩꯕ ꯍꯥꯟꯅ ꯈꯪꯕꯅꯔ ꯀꯔꯤꯅꯣ ꯅꯣꯛꯃꯤ ꯃꯈꯥ ꯇꯥꯔꯛꯏ. ꯅꯨꯄꯤꯒꯤ ꯃꯇꯥꯡ ꯑꯣꯏꯔꯝꯅꯤꯅꯦ. ꯅꯪ ꯑꯗꯨꯃꯗꯤ ꯐꯖꯅ ꯈꯪꯂꯤꯕꯣꯏꯔꯦ. ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥꯒꯤ ꯏꯆꯥꯅꯦ ꯑꯩꯁꯦ. ꯏꯃꯥꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯈꯪꯗꯦꯕ꯭ꯔꯣ? ꯍꯣꯏ ꯌꯥꯔꯦ ꯑꯣꯖꯥ ꯑꯃꯨꯛ ꯁꯥ ꯂꯩꯔꯦ. ꯁꯤꯗ ꯂꯥꯛꯑꯣ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ. ꯄꯥꯝꯍꯩꯕꯁꯨ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ. ꯂꯩꯃ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ. ꯉꯁꯥꯏꯅꯦ ꯑꯩꯈꯣই ꯏꯃꯥꯟꯅꯕꯤꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯔꯤ. ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯏꯃꯥꯒ ꯎꯅꯔꯛꯏ. ꯃꯁꯛ ꯃꯇꯧꯁꯨ ꯋꯥꯠꯇꯦ. ꯂꯝꯆꯠ ꯁꯥꯖꯠ ꯃꯤꯀꯧ ꯃꯤꯔꯝꯅ ꯐꯖꯔꯤꯕ. ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯄꯥꯝꯖꯈ꯭ꯔꯦ. ꯑꯗꯨꯅ ꯅꯪꯅꯁꯨ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯇꯧꯔꯛꯀꯗꯕ. ꯏꯁ 이마는 마기 lâm 하이두고 나티 이마는 누피두기 lâm kayam ꯈꯪꯂꯕꯅꯣꯕ. ꯍꯥꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏ. ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯤꯗꯅꯦ ꯅꯪꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯎꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯔꯝꯂꯕꯅꯤ. ꯃꯈꯣꯏꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯍꯣꯏ ꯍꯥꯏꯍꯧꯔꯕꯅꯤ. ꯅꯪ ꯆꯠꯇꯕ ꯌꯥꯔꯣꯏꯀꯣ. ꯄꯥꯝꯍꯩꯕ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ. ꯑꯩꯒꯤ ꯗꯦꯠꯀꯥꯁꯦ ꯏꯃꯥꯅ ꯃꯇꯝꯀꯥꯁꯦ ꯊꯣꯛ ꯂꯦꯞꯊꯣꯛꯄꯤꯅꯦꯕ. ꯋꯥꯔꯤ ꯐꯅꯕ ꯅꯨꯡꯉꯥꯏꯔꯤ. ꯑꯗꯣ ꯏꯃꯥ ꯃꯧ ꯂꯧꯕꯗ ꯃꯃꯥ ꯌꯦꯡꯉꯣ ꯍꯥꯏꯅꯕ ꯄꯥꯎꯔꯧ ꯑꯃꯗꯤ ꯂꯩꯕꯅꯤ. ꯍꯌꯦꯡ ꯂꯥꯁꯇ ꯏꯃꯥ ꯅꯪ ꯀꯥꯡ ꯑꯊꯪ ꯇꯥꯁꯅꯤꯀꯣ. ꯍꯥꯏ ꯀꯔꯤꯅꯣ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯉꯥꯛꯇ. ꯀꯅꯥꯒꯤ ꯀꯔꯤꯒꯤ ꯀꯥꯡ ꯈꯊꯪ ꯇꯥꯗꯧꯔꯤꯕꯅꯣ? ꯍꯣꯏ ꯏꯃꯥꯒꯤ ꯕꯦꯁꯇꯤꯗꯨ ꯅꯠꯇ꯭ꯔꯣ ꯇꯤꯖꯤꯗ ꯇꯝꯃꯤꯟꯅꯔꯤ ꯍꯥꯏꯕꯗꯣ? ꯍꯣꯏꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯊꯥꯏꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯇ ꯕꯣꯠ ꯀꯥꯔꯛꯏ ꯌꯥꯝ ꯐꯥꯎꯏ. ꯁꯦꯟꯗꯣꯏ ꯆꯥꯕꯤꯅꯤ ꯍꯥꯏꯗꯥꯏꯅꯦ. ꯃꯗꯨ ꯀꯌꯥ ꯂꯩꯔꯝꯃꯣꯏꯀꯣ. ꯍꯥꯏ ꯑꯗꯨꯗꯤ ꯊꯥꯏꯅꯉꯩꯒꯤ ꯋꯥꯔꯤꯅꯤ ꯀꯩꯅꯣ. ꯍꯧꯖꯤꯛꯇꯤ ꯃꯤ ꯃꯆꯥ ꯃꯁꯨ ꯀꯣꯟꯗꯅ ꯏꯪꯅ ꯆꯤꯛꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯈ꯭ꯔꯕꯅꯤ. ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ. ꯑꯩꯗꯤ ꯈꯪꯗꯦꯀꯣ. ꯍꯌꯦꯡ ꯃꯤꯃꯥꯡꯗ ꯁꯣꯞꯆꯅꯤ. ꯄꯥꯝꯍꯩꯕꯗꯨ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯀꯥꯈꯠꯈꯤ. ꯑꯃꯨꯛꯀꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯉꯁꯥꯏꯗꯒꯤ ꯀꯥꯗꯒꯤ ꯃꯄꯥꯜꯗ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇꯕꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯆꯨꯅꯟꯗꯤꯗꯨ. ꯊꯥꯗꯣꯏ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯀꯔꯤꯅꯣ ꯉꯁꯥꯏꯗꯒꯤ ꯀꯥꯁꯤꯗ ꯑꯗꯨꯝ ꯃꯄꯥꯟꯗꯒ ꯊꯣꯛꯂꯛꯀꯅꯤ ꯈꯪꯗꯕ ꯃꯈꯩ ꯐꯣꯟ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯕ꯭ꯔꯣ? ꯊꯥꯗꯣꯏ
ꯃꯃꯥꯗ ꯌꯦꯡꯉꯤ ꯈꯨꯝꯗꯤ ꯈꯨꯝꯂꯛꯇꯦ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯅꯕ ꯂꯥꯛꯑꯣ ꯏꯃꯥ ꯀꯔꯤꯅꯣ ꯏꯃꯥꯅ ꯁꯤꯜꯂꯤꯕ ꯊꯕꯛꯁꯦ ꯕꯕꯥꯗꯤ ꯈꯪꯕ꯭ꯔꯥ ꯈꯪꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯈꯪꯉꯤ ꯃꯉꯣꯟꯗ ꯍꯥꯟꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯑꯁꯤ ꯁꯤꯜꯂꯤꯕꯅꯤ ꯏꯃꯥ ꯅꯨꯄꯥꯗꯨꯒ ꯑꯩꯒ ꯈꯪꯅꯗꯕꯗ ꯅꯠꯇꯅ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯌꯥꯝꯅ ꯈꯦꯠꯅꯩ ꯃꯣꯏꯗꯤ ꯁꯦꯜ ꯄꯥꯏꯕ ꯁꯪꯒ ꯆꯥꯎꯕ ꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒ ꯌꯦꯡꯅꯕꯗ ꯃꯥ ꯌꯥꯝ ꯈꯦꯠꯅꯩ ꯏꯁ ꯅꯪꯅ ꯈꯪꯕꯤꯔꯤꯕ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯋꯥꯔꯤ ꯄꯨꯝꯕ ꯏꯃꯥ ꯅꯉꯣꯟꯗ ꯇꯞꯅ ꯂꯤꯒꯦ ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯨꯔꯁꯤ ꯊꯕꯛꯁꯦ ꯍꯣꯔꯦꯟ ꯍꯌꯦꯡ ꯍꯦꯛꯇ ꯄꯥꯡꯊꯣꯛꯀꯗꯕ ꯅꯠꯇꯦ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯋꯥ ꯂꯦꯞꯅꯍꯧꯕꯒꯤ ꯋꯥꯇꯅꯤ ꯂꯥꯛꯑꯣ ꯃꯈꯥꯗꯅꯦ ꯅꯄꯥ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯕꯅꯤ ꯆꯨꯅꯟꯗꯤꯗꯨ ꯊꯣꯛꯈ꯭ꯔꯦ ꯊꯥꯗꯣꯏꯁꯨ ꯃꯃꯥ ꯊꯣꯛꯈ꯭ꯔꯕꯗ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯆꯪꯂꯛꯏ ꯃꯥꯒꯤ ꯀꯥꯗ ꯁꯣꯝ ꯐꯣꯟꯗꯅꯤ ꯀꯩꯒꯤꯅꯣ ꯃꯥ ꯉꯁꯤ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ ꯑꯩ ꯈꯪꯗꯦ ꯀꯩꯅꯣ ꯅꯪꯅ ꯁꯨꯛ ꯊꯨꯅ ꯂꯥꯏꯅꯥ ꯍꯦꯟꯖꯤꯜꯂꯛꯏꯁꯤꯕꯣ ꯍꯦꯟꯖꯤꯟꯕ ꯅꯠꯇꯦ ꯊꯥꯏꯅ ꯊꯥꯗꯣꯏꯗꯣ ꯇꯤꯖꯤꯗ ꯇꯝꯃꯛꯄꯅꯤ ꯑꯩꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯈꯨꯗꯤꯡ ꯑꯗꯨꯝ ꯑꯩꯅ ꯇꯤꯖꯤ ꯁ꯭ꯀꯨꯜ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯕ ꯑꯩꯅ ꯌꯥꯝ ꯇꯣꯏꯅ ꯎꯈꯤꯕ ꯃꯇꯝꯗꯨꯗꯗꯤ ꯑꯩ ꯃꯥꯕꯨ ꯀꯌꯥ ꯇꯣꯏꯅ ꯄꯥꯝꯕ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯈꯤꯗꯦ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯄꯥꯝꯃꯛꯏꯕ ꯐꯪꯃꯜꯂꯛꯇꯕꯒꯤ ꯅꯪꯒꯤꯁꯦ ꯂꯥꯁ ꯑꯣꯞꯁꯟꯗ ꯊꯥꯗꯣꯏꯗ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯑꯗꯨꯝꯅꯁꯨ ꯈꯟꯅꯨꯗ ꯈꯪꯗꯦ ꯃꯇꯝꯗꯨꯗ ꯎꯈꯤꯕ ꯊꯥꯗꯣꯏꯗꯣ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯁꯥꯊꯤꯅ ꯍꯣꯡꯂꯦ ꯍꯣꯡꯗ꯭ꯔꯗꯤ ꯍꯥꯟꯅꯅ 11 ꯀꯥꯔꯤꯉꯩ ꯍꯧꯖꯤꯛꯅ ꯀꯣꯂꯦꯖ ꯑꯗꯣ ꯅꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯗꯤ ꯑꯝꯇ ꯍꯪꯍꯧꯗ꯭ꯔꯕ꯭ꯔꯣ ꯊꯥꯗꯣꯏ ꯂꯥꯛꯇ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ ꯍꯪꯗꯦꯅ ꯑꯩꯗꯤ ꯀꯩꯗꯧ ꯍꯪꯗꯣꯏꯕ ꯅꯣꯏꯁꯦ ꯀꯥꯟꯅꯗꯕ ꯃꯤꯅꯤ ꯃꯔꯨꯞꯀꯤ ꯑꯄꯥꯝꯕ ꯃꯆꯦꯠ ꯑꯝꯇ ꯈꯪꯗꯕ ꯁꯥ ꯉꯥꯛꯇꯅꯤ ꯇꯥꯅꯤꯡꯗꯦꯗ ꯁꯥꯅꯤ ꯆꯨꯝꯕ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯑꯩꯁꯦ ꯅꯣꯡꯃꯇ ꯊꯕꯛ ꯑꯝꯇ ꯑꯩꯒꯤꯅꯤ ꯍꯥꯏꯗꯅ ꯃꯥꯡ ꯊꯥꯅ ꯇꯧꯕ ꯌꯥꯎꯈꯤꯕ ꯅꯪꯕꯣ ꯑꯣ ꯃꯥꯡ ꯊꯥꯗ꯭ꯔꯁꯨꯅꯦ ꯇꯨꯡꯗ ꯏꯟꯅꯔꯛꯏꯗꯨꯅꯤ ꯁꯨꯇꯧ ꯇꯧꯗꯕꯗꯤ ꯅꯠꯇꯦꯗꯅ ꯌꯥꯔꯦ ꯊꯝꯃꯣ ꯇꯨꯝꯃꯒꯦ ꯐꯣꯟꯁꯨ ꯃꯥꯅ ꯇꯧꯔꯛꯄ ꯑꯗꯨꯒ ꯁꯛꯁꯨ ꯃꯥꯅ ꯂꯣꯏꯅ ꯀꯛꯁꯤꯜꯂꯛꯏꯅꯦ ꯑꯣ ꯌꯥꯔꯦ ꯊꯝꯈ꯭ꯔꯣ ꯑꯝꯇ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯕꯗ ꯂꯤꯌꯣꯗꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯈꯥꯒꯦꯝꯕꯗꯤ ꯇꯨꯝꯕ ꯌꯥꯝꯃꯜꯂꯛꯇꯕꯗꯒꯤ ꯃꯥꯒꯤ ꯀꯥꯒꯤ ꯕꯦꯜꯀꯣꯅꯤꯗ ꯊꯣꯛꯂꯛꯇꯨꯅ ꯐꯝꯂꯒ ꯂꯩ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯅꯣꯡꯃ ꯀꯣꯂꯦꯖꯇ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯥꯏꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯄꯗ ꯑꯦꯐꯕꯤꯗ ꯍꯥꯟꯅ ꯆꯪꯗꯨꯅ ꯊꯥꯗꯣꯏꯒꯤ ꯌꯨꯖꯔ ꯅꯦꯝꯗꯨ ꯁꯔꯆ ꯇꯧꯗꯨꯅ ꯌꯦꯡꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯍꯥꯏꯅ ꯌꯨꯖꯔ ꯅꯦꯝ ꯈꯔ ꯊꯣꯛꯂꯛꯂꯤꯕꯁꯤꯡꯗꯨꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ ꯀꯩꯅꯣ ꯃꯣꯏꯅ ꯍꯥꯏꯅꯩꯗꯨꯕꯨ ꯑꯦꯐꯕꯤ ꯅꯠꯇ꯭ꯔꯣ ꯀꯩ ꯑꯣꯏꯖꯥꯠꯅꯣ ꯐꯣꯟꯗꯨ ꯕꯦꯛ ꯍꯟꯗꯨꯅ ꯑꯥꯏꯖꯤꯗ ꯆꯪꯉꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯊꯥꯗꯣꯏꯒꯤ ꯌꯨꯖꯔ ꯅꯦꯝꯗꯨ ꯅꯝꯗꯨꯅ ꯌꯦꯡꯕꯗ ꯍꯟꯗꯛꯇꯤ ꯊꯥꯗꯣꯏꯒꯤ ꯑꯁꯦꯡꯕ ꯑꯦꯀꯥꯎꯟ ꯑꯃ ꯐꯠ ꯏꯉꯥꯟ ꯉꯥꯟꯅ ꯆꯣꯡꯊꯣꯔꯛꯏ ꯄ꯭ꯔꯣꯐꯥꯏꯜꯗꯨ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯦꯀꯥꯎꯟꯗꯨꯗꯤ ꯄ꯭ꯔꯥꯏꯚꯦꯠꯇ ꯂꯩꯔꯝꯃꯤ ꯑꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯩꯅꯤ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯇꯨꯡ ꯐꯣꯂꯣ ꯇꯧꯁꯤꯟꯈꯤ ꯑꯦꯀꯥꯎꯟꯗꯨꯗ ꯁꯤ ꯑꯣꯏꯔꯗꯤ ꯊꯣꯛꯑ ꯃꯥꯏ ꯂꯥꯛꯆꯔꯅꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗꯨꯗ ꯑꯃꯨꯛ ꯍꯤꯞꯄꯤ ꯐꯣꯂꯣ ꯕꯦꯛ ꯇꯧꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯐꯣꯂꯣ ꯕꯦꯛꯇꯤ ꯇꯧꯔꯛꯇꯦ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯑꯗꯨꯃꯛ ꯃꯥꯁꯨ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯊꯥꯗꯣꯏꯅ ꯃꯤꯀꯞ ꯊꯣꯔꯛꯂꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯊꯛꯀꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯥꯔꯗꯨꯗ ꯑꯥꯏꯖꯤꯗ ꯐꯣꯂꯣ ꯇꯧꯔꯛꯄꯒꯤ ꯌꯨꯖꯔ ꯅꯦꯝ ꯈꯔ ꯏꯉꯥꯟ ꯉꯥꯟꯅ ꯆꯣꯡꯊꯣꯛꯇꯨꯅ ꯂꯩꯕꯗꯨ ꯃꯥ ꯎꯏ ꯃꯃꯤꯠꯇꯨ ꯃꯈꯨꯠꯇꯨꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯔꯒ ꯑꯥꯏꯖꯤꯗ ꯆꯪꯉꯤ ꯐꯣꯂꯣ ꯇꯧꯔꯛꯂꯤꯕꯁꯤꯡꯗꯨ ꯌꯦꯡꯕꯗ ꯈꯥꯒꯦꯝꯕ ꯍꯥꯏꯅ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯎꯏ ꯃꯃꯤꯡꯗꯨ ꯃꯥꯅ ꯍꯥꯏꯐꯦꯠ ꯇꯥꯈ꯭ꯔꯕꯒꯨꯝꯁꯨ ꯇꯧꯏ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯟꯅ ꯄ꯭ꯔꯣꯐꯥꯏꯜꯗꯨꯕꯨ ꯆꯦꯛ ꯇꯧꯏ ꯐꯣꯂꯣ ꯕꯦꯛ ꯍꯥꯟꯅ ꯄꯤꯗ꯭ꯔꯤꯉꯩ ꯈꯥꯒꯦꯝꯕ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗꯨꯗꯤ ꯂꯣꯛ ꯂꯩꯇꯕ ꯃꯔꯝꯅ ꯃꯤ ꯑꯃꯅ ꯑꯗꯨꯝ ꯆꯪꯗꯨꯅ ꯃꯥꯒꯤ ꯁ꯭ꯇꯣꯔꯤꯗ ꯍꯥꯏꯂꯥꯏꯠ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯊꯥꯒꯠꯂꯤꯕ ꯄꯣꯁ 4-5ꯗꯨꯁꯨ ꯂꯣꯏꯅ ꯌꯦꯡꯕ ꯌꯥꯔꯝꯃꯤ ꯊꯥꯗꯣꯏꯁꯨ ꯃꯁꯛ ꯈꯪꯕꯒꯨꯝ ꯇꯧꯏ ꯈꯟꯅ ꯄꯣꯁ ꯑꯃꯗ ꯍꯦꯛ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯈꯥꯒꯦꯝꯕꯒꯤ ꯄꯣꯁ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯄꯣꯁ ꯇꯧꯔꯤꯕꯗꯨꯗꯤ ꯍꯥꯏꯅꯔꯨꯕ ꯇꯧꯗ ꯃꯈꯨꯠꯇꯨꯅ ꯐꯣꯂꯣ ꯕꯦꯛ ꯐꯠ ꯄꯤꯈꯤ ꯃꯔꯥꯏꯕꯛ ꯐꯩ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯐꯣꯂꯣꯋꯤꯡ 20 ꯂꯩꯔꯤꯕ ꯃꯔꯛꯇꯨꯗ ꯃꯥꯁꯨ ꯑꯃ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯥꯒ ꯀꯥ ꯍꯦꯟꯅ ꯅꯛꯅꯕ ꯇꯤꯟꯅꯕ ꯃꯤꯑꯣꯏ ꯈꯛꯇ ꯃꯥ ꯐꯣꯂꯣ ꯕꯦꯛ ꯄꯤꯕꯅꯤ ꯑꯗꯨꯕꯨ ꯈꯥꯒꯦꯝꯕꯗꯤ ꯃꯥꯒ ꯀꯥ ꯍꯦꯟꯅ ꯊꯣꯏꯅ ꯅꯛꯅꯕ ꯃꯤꯑꯣꯏꯁꯨ ꯅꯠꯇꯦ ꯀ꯭ꯂꯥꯁ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯩ ꯍꯥꯏꯕ ꯈꯛꯇꯅꯤ ꯀꯨꯏꯅ ꯃꯥ ꯍꯤꯞꯆꯟꯗꯨꯅ ꯂꯩꯔꯝꯗ꯭ꯔꯦ ꯃꯃꯥ ꯏꯕꯦꯝꯃ ꯆꯨꯅꯟꯗꯤꯒꯤ ꯏꯁꯧ ꯈꯪꯕꯅ ꯐꯠ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ ꯑꯌꯨꯛꯀꯤ ꯄꯨꯡ 6:30 ꯇꯥꯔ ꯐꯥꯎꯕꯗ ꯃꯆꯥꯅꯨꯄꯥ ꯊꯣꯛꯂꯛꯇꯕꯗꯨꯗ ꯂꯩꯃꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯍꯩ ꯊꯣꯡꯁꯤ ꯍꯥꯡꯉꯨꯅꯦ ꯄꯨꯡꯉꯣ ꯑꯇꯣꯝꯕ ꯇꯥꯕ꯭ꯔꯣ ꯃꯆꯥꯅꯨꯄꯥꯒꯤ ꯊꯣꯡꯗꯨ ꯊꯤꯟꯗꯨꯅ ꯃꯄꯥꯜꯗꯒꯤ ꯀꯧꯔꯛꯄꯅꯤ ꯍꯩ ꯑꯇꯣꯝꯕ
ꯀꯧꯔꯤꯁꯤ ꯇꯥꯗꯕ꯭ꯔꯣ ꯅꯅꯥꯗꯨ ꯀꯜꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯍꯥꯏ ꯑꯇꯣꯝꯕꯥꯎ ꯉꯁꯥꯏꯅ ꯃꯤꯀꯞꯇꯤ ꯊꯣꯛꯂꯕꯅꯤ ꯍꯧꯒꯠꯄ ꯇꯟꯕꯒꯤ ꯐꯃꯨꯡꯗ ꯑꯗꯨꯝ ꯍꯤꯞꯆꯤꯟꯗꯨꯅ ꯂꯩꯕꯅꯤ ꯃꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯈꯨꯝꯗꯕ ꯌꯥꯔꯣꯏ ꯈꯟꯅ ꯍꯥꯏꯔꯛꯏ ꯍꯧꯒꯠꯂꯦ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯀꯧꯕꯗ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤ ꯅꯅꯥꯗꯨ ꯀꯜꯂꯤꯕꯅꯣ ꯅꯪ ꯀꯣꯂꯦꯖ ꯆꯠꯀꯗꯧ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯂꯥꯛꯑꯒꯦ ꯊꯣꯛꯑꯝꯃꯨ ꯅꯨꯃꯤꯠꯅꯅꯦ ꯅꯁꯥꯗꯨ ꯅꯝꯃꯒ ꯑꯗꯨꯝ ꯍꯧꯒꯠꯂꯕꯗꯤ ꯀꯔꯝꯍꯥꯏꯅ ꯐꯗꯧꯔꯤꯒꯦꯕ ꯉꯥꯡꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯂꯩꯃꯗꯨ ꯈꯥꯒꯦꯝꯕꯁꯨ ꯋꯥꯁꯔꯨꯝꯗ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯂꯨꯔꯕ ꯇꯨꯡ ꯃꯈꯥꯗ ꯀꯨꯝꯂꯛꯏ ꯀꯤꯆꯟꯗꯨꯗ ꯑꯍꯨꯝꯗꯨ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯗꯨꯅ ꯄꯨꯟꯅ ꯂꯩꯔꯝꯃꯤ ꯑꯇꯣꯝꯕ ꯑꯗꯨ ꯌꯥꯝ ꯊꯦꯡꯅ ꯍꯧꯒꯠꯂꯗꯤ ꯅꯁꯥꯗꯨ ꯌꯥꯔꯣꯏ ꯅꯪꯕꯨ ꯈꯔꯁꯨ ꯉꯟꯅ ꯍꯧꯒꯠꯅꯕ ꯇꯧꯅꯤ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃ ꯁꯤꯡꯊꯣꯛꯇꯨꯅ ꯃꯥꯁꯨ ꯐꯝꯃꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯇꯥꯃꯣ ꯉꯟꯅ ꯍꯧꯒꯠꯂꯒ ꯀꯔꯤꯝ ꯇꯧꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯀꯔꯤꯒꯤ ꯂꯩꯔꯣꯏꯗꯣꯏꯅꯣ ꯍꯧꯖꯤꯛ ꯑꯥꯔꯃꯤꯒꯤ ꯄꯣꯁ ꯌꯥꯝ ꯀꯧꯔꯤꯕꯅꯤ ꯃꯗꯨ ꯇ꯭ꯔꯥꯏ ꯇꯧꯁꯤꯜ ꯍꯣꯔꯦꯟꯗꯒꯤ ꯍꯦꯛꯇ ꯍꯧ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯅꯁꯥꯗꯣ ꯋꯥꯛꯀꯤꯡ ꯆꯦꯟꯕ ꯍꯧ ꯑꯁꯦꯡꯕ ꯏꯁꯤꯡ ꯅꯨꯡꯁꯤꯠꯁꯨ ꯐꯪꯕ ꯅꯁꯥꯁꯨ ꯐꯕ ꯂꯩꯃꯅꯝ ꯍꯥꯏꯒꯨꯝꯂꯗꯅ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯀꯣꯂꯦꯖ ꯇꯧꯔꯤꯅꯦꯗꯅ ꯂꯩꯔꯗꯤ ꯑꯣꯏꯔꯔꯣꯏ ꯅꯌꯥꯝꯕꯅ ꯍꯥꯏꯔꯤꯁꯦ ꯌꯦꯡꯁꯤꯜꯂꯨ ꯇꯣꯝꯕ ꯑꯁ ꯑꯩ ꯑꯥꯔꯃꯤꯒ ꯑꯣꯏꯅꯤꯡꯗꯦꯗ ꯌꯨꯝꯗ ꯂꯩꯕꯁꯨ ꯐꯪꯉꯣꯏ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯊꯕꯛꯁꯤꯅ ꯀꯔꯝꯕ ꯍꯥꯏꯌꯨ ꯀꯔꯤ ꯊꯕꯛꯅꯣꯕ ꯈꯪꯗꯦꯗ ꯑꯩꯅ ꯑꯄꯥꯝꯕ ꯍꯥꯏꯔꯗꯤ ꯇꯨꯝꯕ ꯆꯥꯕ ꯆꯠꯄ ꯍꯩ ꯋꯥꯊꯤ ꯉꯥꯡꯒꯅꯨ ꯍꯧꯖꯤꯛ ꯃꯇꯝꯗ ꯋꯥꯗ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯊꯕꯛ ꯈꯨꯗꯤꯡ ꯂꯣꯏꯅ ꯋꯥꯕꯅꯤ ꯃꯄꯥꯟ ꯊꯣꯡꯗ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯕꯁꯨ ꯃꯅꯨꯡꯗꯗꯤ ꯂꯣꯏꯅ ꯋꯥꯕꯅꯤ ꯇꯥꯃꯣ ꯑꯗꯨꯏꯗꯤ ꯑꯩꯁꯨ ꯌꯥꯝ ꯈꯜꯂꯤꯖꯥꯠꯅꯤ ꯀꯔꯤ ꯈꯜꯂꯤꯕ ꯑꯣꯖꯥ ꯑꯣꯏꯒꯦ ꯇꯧꯕ ꯅꯨꯄꯥ ꯊꯣꯛꯄ ꯊꯕꯛ ꯇꯧ ꯍꯥꯏꯔꯒ ꯑꯣꯖꯥ ꯑꯃ ꯑꯣꯏꯅꯤꯡꯉꯕ ꯏꯁ ꯅꯨꯄꯥꯅ ꯑꯣꯖꯥ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯍꯣꯏꯅꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯀꯣꯂꯦꯖ ꯇꯧꯔꯤꯅꯤ ꯍꯥꯏꯅ ꯁꯨꯝ ꯐ꯭ꯔꯤꯗ ꯂꯩꯊꯣꯛꯀꯅꯨ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯈꯔꯁꯨ ꯇꯧꯁꯤꯜꯂꯨ ꯆꯥ ꯀꯞꯇꯨ ꯄꯥꯏꯅ ꯍꯣꯏ ꯇꯥꯃꯣ ꯑꯩ ꯀꯥꯗ ꯑꯣꯏꯅ ꯊꯛꯎꯔꯒꯦ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯃꯃꯥ ꯂꯩꯃꯅ ꯌꯨꯝꯒꯁꯦ ꯈꯔ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯅ ꯇꯧꯕ ꯍꯧꯕ ꯌꯥꯔꯕꯅꯤꯀꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯩꯗꯧꯕꯒꯤꯅꯣ ꯍꯥꯏꯕꯗꯤ ꯍꯪꯂꯝꯗ꯭ꯔꯦ ꯍꯣꯏꯈꯛ ꯍꯥꯏꯔꯝꯗꯨꯅ ꯑꯗꯨꯃꯛ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯔꯇꯟꯁꯨ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯃꯃꯗꯤ ꯄꯥꯝꯍꯩꯕ ꯃꯈꯣꯏ ꯑꯅꯤꯈꯛ ꯉꯥꯏꯍꯧꯔꯦ ꯅꯪꯅ ꯄꯨꯡ ꯀꯌꯥꯗ ꯆꯠꯀꯗꯧꯔꯤꯕ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯘꯔꯤꯗꯨꯗ ꯌꯦꯡꯉꯤ 8 ꯇꯥꯁꯤꯜꯂꯛꯏ 9:30 ꯅꯪꯅꯕ ꯆꯠꯇꯧꯅꯤ ꯑꯣꯍꯣ ꯐꯔꯦ ꯏꯃꯥ ꯆꯥꯛ ꯊꯥꯒꯠꯄ ꯍꯧꯔꯒꯦ ꯑꯗꯨꯗꯤ ꯉꯔꯥꯡꯗꯧꯅ ꯆꯥꯛ ꯆꯥꯗꯅ ꯆꯠꯈꯤꯕꯗꯤ ꯌꯥꯔꯣꯏꯀꯣ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯆꯥꯕ ꯍꯥꯏꯕꯗꯣ ꯑꯐꯕ ꯅꯠꯇꯦ ꯏꯃꯥ ꯐꯠ ꯊꯣꯡꯒꯦ ꯀꯩꯁꯨ ꯀꯨꯏꯒꯗꯕ ꯅꯠꯇꯦ ꯍꯣꯏ ꯄꯥꯝꯍꯩꯕꯁꯨ ꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯂꯩꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯉꯥꯏꯈꯣ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯨ ꯃꯃꯥꯗ ꯌꯦꯡꯉꯤ ꯋꯥꯍꯪꯗꯤ ꯇꯧꯔꯛꯇꯦ ꯂꯩꯃ ꯄ꯭ꯔꯞ ꯊꯣꯛꯈꯤꯗꯨꯅ ꯃꯈꯨꯠꯇ ꯀꯔꯤꯅꯣ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯁꯦ ꯃꯃꯥꯅ ꯄꯤꯔꯛꯂꯤꯕ ꯄꯣꯠꯇꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯋꯥꯍꯪꯗꯤ ꯇꯧꯗ ꯄꯤꯔꯛꯂꯤꯕ ꯄꯣꯠꯇꯨ ꯂꯧꯗꯨꯅ ꯃꯃꯥꯗ ꯌꯦꯡꯉꯤ ꯑꯗꯨꯃꯛ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯐꯣꯇꯣꯅꯤ ꯏꯆꯥꯅ ꯄꯥꯝꯖꯔꯦ ꯐꯔꯦ ꯄꯥꯝꯖꯗ꯭ꯔꯦ ꯏꯃꯥ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯆꯠꯂꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯄꯥꯝꯍꯩꯕꯁꯨ ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯗ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯃꯥꯅ ꯄꯤꯔꯛꯂꯤꯕ ꯐꯣꯇꯣꯗꯨ ꯊꯋꯥꯁꯥꯗ ꯐꯃꯨꯡꯗꯨꯗ ꯂꯪꯁꯤꯜꯂꯝꯗꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯈꯤꯔꯝꯃꯤ ꯃꯁꯥ ꯃꯎꯗꯨ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯐꯣꯟꯗꯨ ꯃꯦꯠꯅ ꯐꯃꯨꯡꯗ ꯐꯝꯊꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯈꯩꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯃꯃꯥꯅ ꯄꯤꯔꯝꯂꯤꯕ ꯐꯣꯇꯣꯗꯨꯗ ꯂꯨꯞꯁꯤꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇ ꯃꯃꯤꯠꯇꯨ ꯁꯪꯇ꯭ꯔꯤꯛ ꯐꯣꯇꯣꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯐꯣꯇꯣꯗꯨ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯁꯨꯛꯂꯞ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯕꯦꯜꯀꯣꯅꯤ ꯂꯩꯔꯤꯕ ꯗꯣꯝꯗ ꯊꯣꯛꯂꯛꯇꯨꯅ ꯃꯁꯝ ꯑꯆꯣꯠꯄꯗꯨ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯐꯣꯇꯣꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯍꯧꯅꯔꯨꯕ ꯇꯧꯗ ꯅꯨꯄꯥꯗꯨ ꯃꯆꯤꯜ ꯑꯗꯨ ꯈꯖꯤꯛꯁꯤꯡꯗꯨꯅ ꯅꯣꯛꯊꯣꯔꯛꯏ ꯐꯣꯟꯗꯨꯗ ꯑꯃꯨꯛ ꯃꯤꯠꯐꯝ ꯊꯝꯗꯨꯅ ꯀꯅꯥꯅꯣꯃꯗ ꯀꯣꯜ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ ꯍꯜꯂꯣ ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ ꯀꯩꯁꯨꯝ ꯇꯧꯗꯦ ꯀꯩ ꯂꯩꯔꯦ ꯑꯌꯨꯛꯁꯤꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯔꯤꯅꯦ ꯅꯪꯕꯣ ꯅꯣꯡꯊꯥꯡꯅ ꯀꯔꯤꯕꯣ ꯋꯥꯔꯤꯁꯦ ꯑꯩ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯣ ꯅꯪꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯕ ꯋꯥꯔꯤꯗꯨꯗꯤ ꯀꯩ ꯌꯧꯗꯣꯔꯛꯏꯅꯣ ꯑꯁ ꯍꯦꯔꯥ ꯍꯟꯗꯛꯇꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯒꯤꯅꯦ ꯍꯥꯏꯗꯅ ꯅꯨꯄꯤ ꯑꯃ ꯁꯤꯜꯂꯤ ꯅꯣꯡꯊꯥꯡ ꯃꯃꯤꯠꯇꯨ ꯂꯪꯊꯣꯛꯇꯨꯅ ꯀꯔꯤ ꯅꯪꯒꯤ ꯅꯨꯄꯤ ꯀꯥꯏꯗꯒꯤ ꯀꯩ ꯃꯃꯤꯡ ꯀꯧꯕ ꯉꯥꯏꯈꯣꯝꯇ ꯃꯃꯤꯡꯒ ꯈꯪꯗ꯭ꯔꯤꯌꯦ ꯂꯝꯕꯨꯗꯤ ꯃꯣꯏꯔꯥꯡꯅꯤ ꯍꯥꯏ ꯑꯣ ꯃꯃꯤꯡꯁꯨ ꯈꯪꯗꯕ ꯂꯝꯗꯪ ꯃꯁꯛꯁꯨ ꯈꯪꯗꯕ ꯍꯣꯏꯅꯦ ꯃꯁꯛꯇꯨꯅꯤ ꯑꯩꯅ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯔꯤꯁꯦ ꯅꯪ ꯃꯁꯛꯇꯨ ꯎꯔꯕꯣ ꯑꯗꯨꯒ ꯀꯩꯒꯤ ꯅꯣꯛꯅꯤꯡꯉꯤꯕ ꯅꯣꯡꯃ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯌꯥꯎꯁꯪ ꯀꯣꯏꯕ ꯆꯠꯄꯗ ꯑꯩꯒꯤ ꯐꯨꯔꯤꯠ ꯁꯦꯒꯥꯏꯈꯤꯕ ꯅꯨꯄꯤꯗꯣ ꯅꯣꯡꯊꯥꯡꯗꯣ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ ꯑꯣ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇ ꯊꯠꯂꯝꯕ ꯑꯉꯥꯡ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯅꯪꯒꯤ ꯐꯨꯔꯤꯠ ꯁꯦꯒꯥꯏꯈꯤꯕꯗꯨꯔꯣ ꯅꯤꯡꯁꯤꯡꯉꯦ ꯀꯩꯗꯧꯔꯒꯦꯗꯣ ꯑꯣ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯒꯤ ꯁꯤꯜꯂꯝꯃꯤꯁꯦ
ꯑꯗꯨꯏ ꯉꯥꯡꯗꯣ ꯅꯠꯇꯦ ꯀꯩꯅꯣ ꯑꯗꯨꯕꯨ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯈꯪꯗꯦ ꯍꯟꯗꯛ ꯑꯩꯈꯣꯏ ꯑꯇꯣꯝꯕ ꯍꯣꯏꯒ ꯃꯥꯟꯅꯩ ꯍꯥꯏꯒꯨꯝ ꯇꯧꯏ ꯏꯃꯥꯅ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯁ ꯏꯕꯨꯡꯉꯣ ꯅꯪꯒꯤꯁꯤꯗꯤ ꯇꯁꯦꯡꯅ ꯑꯉꯥꯡꯗꯣ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯐꯥꯕꯒ ꯃꯥꯟꯁꯤꯜꯂꯦꯀꯣ ꯂꯞ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯂꯝꯈꯤꯔꯣꯏ ꯑꯁ ꯌꯥꯔꯦ ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯦ ꯑꯗꯣ ꯑꯉꯥꯡꯗꯨꯗꯤ ꯅꯪ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕꯗꯣ ꯑꯦꯔꯥꯎꯟ 1.5 month ꯀꯨꯝꯕ ꯁꯨꯃꯥꯏꯅꯗꯪ ꯉꯥꯏꯔꯤ ꯀꯩꯅꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯣꯏꯅ 12 ꯀꯥꯔꯛꯄ ꯑꯣꯏꯗꯣꯏ ꯑꯣꯏꯔꯝꯅꯤ ꯅꯨꯄꯤꯗꯣ ꯑꯩ ꯃꯁꯛ ꯐꯖꯅ ꯈꯪꯍꯧꯏ ꯑꯗꯨꯒꯤ ꯑꯩꯁꯨ ꯃꯥꯒꯤ ꯐꯣꯇꯣꯗꯣ ꯎꯕꯗ ꯈꯪꯕꯅꯤ ꯑꯦ ꯐꯣꯇꯣ ꯂꯩꯕ꯭ꯔꯣ ꯀꯥꯏꯅ ꯌꯦꯡꯒꯦꯅꯤ ꯑꯁ ꯂꯩꯇꯦ ꯑꯁ ꯀꯣꯏꯐꯥꯎ ꯀꯣꯏꯅꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯈꯝꯕꯜꯂꯤꯗꯨꯕꯣ ꯅꯇꯨꯗꯣ ꯀꯨꯏꯁꯤꯜꯍꯧꯒꯦ ꯍꯥꯏꯔꯣꯏꯌꯦ ꯂꯧꯗꯕ ꯀꯣꯏꯗꯕꯩ ꯅꯠꯇꯦ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯇꯝꯂꯝꯂꯕꯅꯤꯅ ꯀꯅꯥꯅ ꯈꯪꯕ ꯅꯣꯏꯅ ꯑꯃꯨꯛ ꯃꯤꯠꯆꯣꯏꯔꯗꯤ ꯌꯥꯔꯦ ꯃꯤꯅꯥꯏ ꯑꯔꯤꯛꯄ ꯊꯝ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯣ ꯊꯝꯖꯔꯦ ꯐꯣꯟꯗꯨ ꯀꯛꯏ ꯐꯣꯟꯗꯨ ꯊꯥꯡꯊꯈꯤꯗꯨꯅ ꯐꯣꯇꯣꯗꯨꯗ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯃꯈꯥꯗꯒꯤ ꯃꯃꯥ ꯂꯩꯃꯅ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯔꯕꯗ ꯃꯥꯁꯨ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯑꯗꯨꯒ ꯐꯣꯇꯣꯗꯨ ꯃꯥꯒꯤ ꯃꯣꯟ ꯃꯈꯥꯗ ꯊꯅꯝꯗꯨꯅ ꯀꯨꯝꯂꯛꯏ